Maruiba Pausing Pijuri, Lambi Sembi Tabagi Mayokta, Kwishao Naraba Miamna, New Chekon, Porompa DC, Amadi, Jalim Staba Lambi Tingzin Kre. Kaching CDO Unit Amadi BSF ki Apun Bakangu Amana, Wabagay Buffalo Dagi Kutsu Kutlai Kaya Fagat Kre. Amadi Subhash Chandra Bose ki Mapo Kumonga Mari Lainana ngasi Laibak Asina Parakram Divas Thoram Pangthokli. ISCOM Manipuri Pau Mityeng Tabiriba Pumnamakpu Taram Nokshiri Amadi Paumucha Khaina Pijari. Imphal East ke Manung Channa Lairiba New Chekon Dagi Porompa DC Amadi Jenims Hospital Taba Lambi Semjin Bidabagi Mayokta ngasi New Chekon Amadi Wangkai Khonogi Miam Thoraktuna Lambi Thingkre Lambi Asigi Fibam Ka Hena Fasilaktabana Maram Oiraga Ayuk Nungthilda Miam Amadi Passenger Puba Gari Sing Toina Extend Thoglakpa Maramna Maikai Adomda Lairiba Miam na Mari Lainabak MLA da Complaint Tawduna Anirak Sembagi Thabak Laikre Amaromda Christian Company na Haujik Government Quarters Sabagi Thabak Chathariba Asina Iram Nala Singh Fumjin Kiba Amasong Thabak Subagi Gari Singh Chathok Sasin Tawbana Lambi Asigi Fibam Hena Sokchil Lakibadagi Miam Thoraktuna Lambi Thingbagi Khongjang Asi Changsin Kibani Khongjang Aduda Saruk Yakiba Club Anigi Miyoi Singna Piendaba Wafam Kaya Thamlakli Manipur Thokliba Irang Asi Laksin Naba Security Force na Ching Amasung Tampaki Mafam Kayada Thiba Humbagi Thabak Leptana Chathari Ngasi So Kakching Police Station gi Manung Chanba Wabagay Buffalo da Security Force Singna Thiba Humbagi Thabak Chathabada Khutsu Khutlai Kaya Fagat Lehairi Police ke Pauna Hai Ngasi Ayuk Akak Naba Pau Ama Fangbadagi Kakching District Police Commando Unit Amadi BSF ki Apun Bakangbu Amana Wabagay Buffalo gi Akoiba Mafam Singda Thiba Humbagi Thabak Asi Chathakibani Kakching District Police ki Additional SP Operation gi Mityeng Makhada Thiba Humbagi Thabak Chathaba Aduda Sakhang Daba Singna Lotsin Duna Thamlamba Khutsu Khutlai Kaya Fagat Pangamki Fagat Laba Khulai Sing Aduda ESA 300 Sports Haina Thaba Airgun Rifle Ama Detonator Yaudaba High Explosive Grenade Ani 51 mm gi High Explosive Ani 7.62 gi Kapayariba Maru Tara AK Rifle gi Ahangba Case Taramanga Stun Shell Mari Bulletproof Plate Ani Amadi BP Vest Ama Yauri Hiram Asiga Mari Lainana Kakching Police Station the case Ama Lokhat Pagaloinana Makhatana Tizinbagi Thabak Chathari Hairi Manipur Lengak na drug ki mayokta changsin lakpa khongjang gi saruk ama oina ngarang Manipur Police ki kangbu amana North AOC da thiba humbagi thabak chathakre thiba humba aduda drug puthok pusin tawba miyoi sing oigani chingnaba nupa taret amadi nupi nipan punna miyoi tara manga police na detain tawki adum oinamak Makhoidagi aina yadaba nishagi potlam sing amata fangkide police na faraba miyoi sing ado masagi saktak che puthok duna masa khangdok laba matong layeng nabagi damak tongan ba rehabilitation center singda sinnakre hairi Netaji Subhash Chandra Bose ke Mapo Kumon Thoram ga Mari Lainana ngasi Laibak Asida Parikarma Divas Palan Thoram Pangthokli Thoram Asiga Mari Lainana India ge Prime Minister Narendra Modi amasung Manipur ge Chief Minister Nongthongbam Birenna Laibak Miyamda Yaifa Paujel Pirakli Prime Minister Modi na social media da thagalakpa post amada hai Parakram Divas na lakpada Netaji Subhash Chandra Bose ke mafamda ikai khumnaba utli India gi ningtam landa luchingba asina lokhiba thaudang singthabagi loiba nairaroi mahaki mathauna maring jail amadi asanba mityeng aduna leibak asibo amatta oiba mapangal leiba leibak ama oihennaba honabada achoba thauna piri haina fongdokli Amaromda
Chief Minister N. Birena Thagatlakpa post amada numit asina lakpada kana amatana khudum chanba ngamlaroidaba Netaji Subhash Chandra Bose ki thauna amadi tungi asanba mityeng thamduna changsinkhiba khongjangna India gi ningtam langi achoba mairi ama oikhibani Manipur amadi Netaji ani gi marakta puwari gi oiba wari kaya leiri luchingba asina ahanba oina Indian National Army gi Firal Moirangda chingkhatlamki Asigumba luchingba asigi mapok numit na lakpada mahaki wakhalon tungin na duna amato oiba chawkhatpa leibak ama oihanna hotnaminarasi hainasu appeal tawri. Regional Institute of Medical Science RIMS Imphal gi makhada leiba Dental College ki Prosthodontics and Crown and Bridge Department na sinduna malim gi tongan ba mafam da pangthok pagum ngarang college asigi examination hall da wall Prosthodontics jegi thauram pangthokre God create we recreate haiba hiramda haukiba December kunithoi dagi hauduna tha ama chupna chatharakiba thauram adu maru oina oral health amadi prosthodontic ki matangda mipung thingna khanghanabagi pandamda pangthokibani thauram aduda RIMS Imphal gi director Professor G Sunil Kumar Sharma Dental College RIMS ki principal Professor B Praveen Reddy amasong College asigi Prosthodontics Department ki Head Professor Anand Rajapurna maru oiba mithung lensing oina saru yaki tha ama chupna chatharakiba thauram asigi manung channa Imphal West ki mongsangai amadi Langol da leiba all age home da dental screening amasong patient education drive sing chathaki Masigi mathakta Imphal East ki relief camp sing dasu yagi anaba sing lem na layeng bagi thauram sing pangthoki loinana miyam da oral hygiene natural dentition amadi denture care gi maru oiba kaya adu khanghanabagi wakhalonda street play amadi educational videos sing utki amaromda undergraduate amadi postgraduate tamliba mahairi singda prosthodontics ki maramda hena wakhal tahannaba good mouth good health haiba hiramda real making competition amaso pangthoki ngarang pangthoki ba thauram adugi saruk ama oina World Prosthodontics Day ga mari lainana pangthokiba changdamnaba asida makok mathang taraba mahairoi singda achamba khudol piduna pukning thaugatki hairi Actually, the need base. Otherwise, we have only given proposal that we have this many faculty around 200 and at some point, like the one who is having associate professor or maybe there is a certain amount of pay level, they should be given the level. That I have done about 6-7 months back, but still the process is on and we should be able to have those. So you can prepare the list and submit, so there is no harm in sending anything. And with the justification from this side, then there is another committee sitting there. But let me remind you again that we are here not to obstruct, but to facilitate and to give everyone's life a better life. Thank you. Manipur da thokliba Kanglup ki irang asina lau pan bangam dabadagi laumi sing da awaba mayok nariba mafam Bishnupur district ki tera khongsangbi awang laikai mandopta Moirang Kendra apunba laumi sinmi lup amasong nupi lup ki vice president oinam lotomba Bishnupur district ki horticulture department ki DO Sushila Devi laumi lup ki advisor L Shyam Kumar TH Biren Nupi Lup ki President Wangkhem Shraddha Leimana Thauramapu Oiduna Lofom Kansi Haiba Hiram Nongmagi Oiba Miyamda Punna Wakal Taminabagi Thauram Ama Pangthokri Moirang Kendra Apunba Lomi Sinmi Amasung Nupi Lup ki Cherol Amanahai Thauram Aduda Leibak Miyamgi Seva Taujariba Asengba Inkol Koijariba Arambai Tengol Amadi VVF Tronglaubi gi Thaumi Singsu Saru Yaki Thauram Adugi Nungi Oiba Warol Piraduna Lomi Lupki Secretary L. Manglem Nahai Bishnupur District Asage Lofam Lishing Ahum Hena Chahi Ani Low Panbangam Dabana Lofam Sing Asidagi Lakadaba Chahi Anigi Fobot Lak Manga Hena Manglabani Lofam Sing Asiso Hauji Kuki na Kudum Chansinduna Red John area ni Haiduna Low Mapu Sing Changbayada na Lairi Mahak Nahai Lan matam oirabasu chadabadi yadabanina ahang balofam sing asida mahay marong thazinduna mipal tangdaba iramdam ama oihannabagi pandamda ngasigi asigumba thauram asi horticulture department ka tanaduna pangthokpani hainasu phongdokhi hairi
Chief Minister's Economic Revival Mission gi makhada ahanba tangkaki oina pangaida nupi singi oiba food processing gi training pangthokre. Training aduda nupi marifutara henbana saruk yaduna mai pakna chathari. Training asida nupi singna thawai hakchang yauna saruk yaramba thengnabada Chief Minister na nungaiba fongdokladuna asigumba skill development program sing asigi nupi singi semitlon fagat hanbada natana masamarom dom lepchanaba hotnabada achoba mateng oiragani masida sunatana Manipurgi semitlon fagat hanbadasu chauna mateng pangbangam lagani haibagi achetpa thajaba thamli hairi. Manipur State Cooperative Bank ki staff oinam prashanta na laikhidabada The Manipur State Cooperative Bank Employees Association MSCBEA na awaba fongdorakli Association asige chirol amanahai nungshiraba marup oinam prasanta mathaudang pukning changba staff amani mahak na khanghoda na laikhidaba asida bank ki employees singna thamoi sokna nungaitaba fongdorkli Laikhidraba marup ase matam chuppada ningsingduna lehauragani mahakna chahi mapan bank asige thabak thauram singda kathoktuna lakhibani hainasu singthari loinana laikhidrabagi imung manungi awabadasu association asina saru yari Mumbai da chenba train Pushpak Express to Kanagumba passenger kharana train gi alarm chinglubadagi train aduda chongthabada atopa rail track da lakpa Karnataka Express train na thombadagi yamdrabada miyoi tara humdoi laikhidre miyoi tara nithoi henbana asok apan nangle hairi thodok ase ngarang numidang wairam Maharashtra gi Jalgaon district da thokibani laikhidraba miyoi sing adugi manungda Nepal macha mari yauri masigi manungda chahi nauriba angang nupa macha ama nupi anini laikhidraba Nepal macha sing adudi Mumbai gi Kolaba leiba Kamala Navin Bhandari chahi nifuhumdoi Thane gi Bhaiwandi da leiba Jawakala Bhate chahi humfu Lachiram Khataru chahi nifu amadi Imtiaz Ali chahi taramathoini Laibak thiba thodok aduda soklaba singi manungda miyoi taradi Pachora Civil Hospital da laikan nari hairi haujik fawbada laikhidraba miyoi tara humdoi adugi manungda miyoi nipandi masak maming khangba ngamle amaromda thodok aduga mari leinana ngarang numidang Central Railway Personnel singna hospital da chattuna asopa miyoi mapanda ex gratia oina punna lupa lak ani lishing humfudara pikre haina official gi maikaidagi fongdorakli Hazik aroibada maru oiba pausing amuka hanna pijari. Lambi sembi dabagi mayokta khoshaw naraba miyamna New Chekon Porompa DC amadi Jennings taba lambi thingzinkre. Kaching CDO unit amadi BSF ki apun bakangu amana wabagai buffalo dagi khutsu kutlai kaya fagat kre amadi Subhash Chandra Bose ki mapo kumunda mari leinana ngasti leibak asina Parakram Divas thoram pangthokli Pungja se fawbagi oinadi ISCOM na sandok chaba Manipuri pau matangas talojeri makhataba pawgidama ISCOM mit yeng ta dona lebiyo